ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯁꯤꯗꯤ ꯃꯔꯣꯏ ꯊꯣꯡꯕꯅꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯗꯨꯒ ꯁꯤꯅ ꯄꯀꯧꯔꯥ ꯊꯣꯡ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯁꯤꯡꯖꯨ ꯈꯔ ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯒ ꯊꯕꯤꯒ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯏꯁꯤꯡ ꯍꯥꯟꯅ ꯊꯛꯈꯤꯒꯦ ꯄꯀꯧꯔꯥꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦꯍꯦ ꯁꯧꯒ꯭ꯔꯤꯒ ꯊꯣꯡꯕꯅꯦ ꯃꯔꯣꯏ mọi người hỏi
ꯃꯔꯣꯏ ꯊꯣꯡꯕꯁꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯏꯌꯦ ꯍꯥ ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯃꯇꯥꯡ ꯈꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ